ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯇ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯖꯕ ꯍꯧꯖꯔꯅꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤ ꯂꯥꯟꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞ ꯑꯦꯟ ꯄꯤ ꯗꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔ ꯈꯦꯗꯥꯕꯇ꯭ꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯀꯦꯞ ꯑꯦꯟ ꯄꯤ ꯗꯤ ꯁꯥꯔ ꯕꯨꯅꯣ ꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯇ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯤꯔꯕꯅꯤna ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯖꯕ ꯍꯧꯖꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯍꯧꯖꯤꯛ ꯇꯧꯖꯒꯗꯕꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯣꯏꯅ ꯂꯥꯏꯁꯦꯟꯁ ꯑꯃ ꯄꯥꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯂꯥꯏꯁꯦꯟꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟड ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯁꯦꯐꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯄꯦꯁꯣꯒꯤ ꯃꯈꯥꯗ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯃꯣꯏꯅ ꯌꯨꯝꯗ ꯀꯩꯗ ꯃꯣꯏꯅ ꯗꯤꯁꯄꯦꯟꯁ ꯌꯨꯅꯤꯠ ꯑꯅ ꯑꯃ ꯂꯩ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯒ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯁꯄꯦꯟꯁ ꯌꯨꯅꯤꯠꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯟꯅꯕ ꯀꯥꯞꯅꯕ ꯃꯦꯆꯤꯟꯁꯦ ꯊꯝꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯖꯩ ꯑꯗꯣ ꯌꯣꯜꯂꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥ ꯑꯃꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯒꯥ ꯑꯃꯗ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯇꯝ ꯑꯃ ꯊꯥꯖꯔꯤ ꯍꯥꯏꯗꯤ 15 days ꯐꯥꯎꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯊꯛꯇꯒꯤ ꯑꯦꯛꯁꯟ ꯂꯧꯕ ꯍꯧꯖꯔꯅꯤꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯑꯩꯒꯤ ꯌꯨꯝꯂꯛꯇ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯊꯝꯕ ꯍꯥꯏꯕꯁꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯛꯇ ꯄꯣꯛꯈꯥꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯨꯈ꯭ꯔꯕ ꯀꯩꯅꯣꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯃꯣꯏꯅ ꯐꯣꯂꯣ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯖꯒꯅꯤ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯕꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯗ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯁꯄ꯭ꯂꯥꯏ ꯑꯣꯐ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤ ꯑꯦꯛ 1980 ꯃꯈꯥꯗ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯀꯟꯗꯤꯁꯟ ꯑꯅꯤꯅꯤ ꯃꯣꯏꯗ ꯊꯝꯖꯔꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯁꯣꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯕꯤꯔꯕ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ 15 days ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯀꯩꯅꯣ XYZ ꯁꯤꯡꯁꯤꯅ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯌꯣꯟꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯍꯧꯖꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯞ ꯑꯦꯟ ꯄꯤ ꯗꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤ ꯂꯥꯟꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞ ꯑꯦꯟ ꯄꯤ ꯗꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔ ꯈꯦꯗꯥꯕꯇ꯭ꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯀꯦꯞ ꯑꯦꯟ ꯄꯤ ꯗꯤ ꯁꯥꯔ ꯕꯨꯅꯣ ꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯇ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯤꯔꯕꯅꯤna ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯖꯕ ꯍꯧꯖꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯍꯧꯖꯤꯛ ꯇꯧꯖꯒꯗꯕꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯣꯏꯅ ꯂꯥꯏꯁꯦꯟꯁ ꯑꯃ ꯄꯥꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯂꯥꯏꯁꯦꯟꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟड ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯁꯦꯐꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯄꯦꯁꯣꯒꯤ ꯃꯈꯥꯗ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯃꯣꯏꯅ
ꯌꯨꯝꯗ ꯀꯩꯗ ꯃꯣꯏꯅ ꯗꯤꯁꯄꯦꯟꯁ ꯌꯨꯅꯤꯠ ꯑꯅ ꯑꯃ ꯂꯩ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯒ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯁꯄꯦꯟꯁ ꯌꯨꯅꯤꯠꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯟꯅꯕ ꯀꯥꯞꯅꯕ ꯃꯦꯆꯤꯟꯁꯦ ꯊꯝꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯖꯩ ꯑꯗꯣ ꯌꯣꯜꯂꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥ ꯑꯃꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯒꯥ ꯑꯃꯗ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯇꯝ ꯑꯃ ꯊꯥꯖꯔꯤ ꯍꯥꯏꯗꯤ 15 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯊꯛꯇꯒꯤ ꯑꯦꯛꯁꯟ ꯂꯧꯕ ꯍꯧꯖꯔꯅꯤꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯑꯩꯒꯤ ꯌꯨꯝꯂꯛꯇ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯊꯝꯕ ꯍꯥꯏꯕꯁꯤ ꯄꯦꯇ꯭ꯔꯣꯜꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯛꯇ ꯄꯣꯛꯈꯥꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯨꯈ꯭ꯔꯕ ꯀꯩꯅꯣꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯃꯣꯏꯅ ꯐꯣꯂꯣ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯖꯒꯅꯤ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯕꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟ ꯗ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯁꯄ꯭ꯂꯥꯏ ꯑꯣꯐ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤ ꯑꯦꯛ 1980 ꯃꯈꯥꯗ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯀꯟꯗꯤꯁꯟ ꯑꯅꯤꯅꯤ ꯃꯣꯏꯗ ꯊꯝꯖꯔꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯁꯣꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯕꯤꯔꯕ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ 15 days ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯀꯩꯅꯣ XYZ ꯁꯤꯡꯁꯤꯅ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯌꯣꯟꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯍꯧꯖꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯟ ꯄꯤꯗꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯂꯥꯛꯆꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥ ꯑꯃꯗ ꯌꯨꯝꯗ ꯈꯤꯜꯂꯒ ꯗꯤꯁꯄꯦꯟꯁꯟ ꯃꯦꯆꯤꯟꯁꯦ ꯈꯤꯜꯂꯒ ꯌꯣꯜꯂꯦꯕ ꯀꯥꯞꯄꯒ ꯑꯗꯨ ꯀꯔꯝꯕ ꯁꯦꯐꯇꯤ ꯃꯦꯖꯔꯗꯅꯣ ꯃꯥꯅ ꯑꯗꯨꯒꯤ ꯌꯨꯝꯗ ꯄꯦꯇ꯭ꯔꯣल ꯊꯝꯃꯒ ꯄꯦꯇ꯭ꯔꯣल ꯄꯝꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯀꯃꯥꯏꯅ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯊꯥꯎ ꯀꯥꯞꯄꯤꯅꯣ ꯑꯗꯒꯤ ꯄ꯭ꯂꯁ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯒꯤꯗꯁꯨ ꯉꯔꯥꯡ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯌꯨꯝꯗꯅꯦꯕ ꯑꯗ ꯄꯦꯇ꯭ꯔꯣल ꯄꯝ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯦꯐꯇꯤ ꯃꯦꯖꯔ ꯃꯌꯥꯝ ꯂꯩ ꯃꯥꯒꯤ ꯕꯥꯎꯟꯗ꯭ꯔꯤ ꯂꯩ ꯁꯤꯐꯥꯎꯒꯤ ꯐꯦꯟꯁꯤꯡ ꯂꯩꯒꯗꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯇꯦꯡꯀꯤꯁꯤꯅ ꯁꯤꯒꯤ ꯖꯒꯥꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯁꯤꯁꯇꯦꯝꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏꯗꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯂꯣꯏ ꯃꯩ ꯆꯥꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯀꯦꯕꯤꯟ ꯄꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯣꯏꯅ ꯆꯪꯁꯤꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯄ ꯈꯛꯇꯅꯤ ꯉꯔꯥꯡ ꯈꯛꯇ IOCꯒꯤ ꯉꯔꯥꯡ ꯑꯩꯈꯣই ꯀꯩꯅꯣꯗ ꯚꯤꯁꯤꯠ ꯚꯥꯔꯠ ꯚꯤꯁꯤꯠ ꯃꯅꯤꯄꯨꯔꯒꯤ ꯀꯦꯝꯄꯦꯟꯗꯨꯒꯤ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯦꯟꯁꯇ ꯐꯝꯃꯤꯕ ꯑꯃꯅ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯃꯥꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯗꯨ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟꯁꯦ ꯆꯪꯁꯤꯟꯖꯒꯦꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯤꯠꯁꯤ ꯀꯧꯖꯕꯅꯦ